India amasung Myanmar ani marakta ngamkhai soyenaba laite India ge oiba lamba se nama phawba mangloi haina Home Affairs ki Union Minister of State Kiren Rijiju na phongdokhi Lakadariba Lok Sabha election mari leina North East State ki mihut sing yawba party ko iba mifam pangthongnaba BJP ki National President Amit Shah Imphal da tholakrei Manipur University ki VC famda ki lokho hai bi demand University as ki bhairu sing teaching of the non teaching staff amadi akoi da leiba miyam da mass rally ma satri Angang sing da sathaba miyon binay tingna ba sobo pambay mo oiga tori ba hearing room ma ngasi Manipur Commission for Protection of Child Rights MCPCR ki loisang da hangtok amasung State of Information Technology amasung BPO sector sing sapanhanaba Center dagi pibe aba mating pigni hani Union Minister SS Aluwaliana Ma'am Mukrum Zari dom yeng biri bas impact news ni ai ke thoksom na hoji pungsa si phawgi maroi ba paw sing miam da bijari India amasung Myanmar ani ki marak tangam khai ki sayana balaite India ki oiba lamma se na phawba mangloi haina Home Affairs ki Union Minister of State Kiren Rijiju na phangdokhrei loina Indo Myanmar ani ki marak tangam khai ki sayana balaire haina mioi khara gi phangba paw na maram oiraka Miam na pakat pikan haina so appeal tokhrei ahom ase ka si Kiren Rijiju na Imphal thatolam dai da singmenong da leiba Hotel Classic Grande da Paumis hangba wahangi pa kompira da phangdorak bani Rijiju na makata na phangdorak pada Indo Myanmar ani ki marakta maru mapang oibegi afaba mari leinari karigumba ngamkhai ge soyena ba leirabati waro sinama purangna bahona gani ina masgi matang da sabsaba makhangdok na ba Manipur government ke mai ge sub political delegation ama ngamkhai ge soyena ri mafam da satuni yang selagani haina phangdok rakki loina na framework agreement ki wari makhata na sathari mari leina stakeholders singsu wari sanaba sida sarugiyari karigumba waro sinama lak labasu aroibo ina awangwa thakta naina ki gani haina phangdok rakki And we will have to involve the foreign ministry also. The perception and the ground reality is something which we have to understand. There is no dispute on Pillar 79, 80 and the old agreement and understanding. There was joint survey between India and Myanmar and there was no dispute. Some subsidiary pillars were also installed and subsequently one place of religious belief was also an issue. But what I have got information is that we are not losing any land and there is no reason that we should worry because the ground situation is absolutely clear that India is not losing our territory. Myanmar is a friendly country and we have a very good understanding. If there is any issue on the borderline, that can be sorted out. But we have to assure our people that we are not going to compromise on the land which belongs. Communist Party of India Manipur State Council na state asing Myanmar ga tainaba kwatha da border pillar yangsil lubagi yungsil lapi wathok tholiba si India amasung state asigi laingak na athuba matam da yangsin dona warosin purakna ba honau haina akan ba wafam thamlakni council asigi high forward delegation kangbo mana kwatha khonau da state asigi lamsok na Indo Myanmar border pillar number 81 yungsil lakhiba mafam yangsil loduna wafam asi thamlakhibani Communist Party of India Manipur State Council asigi State General Secretary L Sotin Kumar na lusingba Secretariat member mari yawba kangbo mana say dari mafam aduda sangsindu yangsin ki kangbo aduna border pillar amasung sub pillar sing yangsin ba aduda pillar sing aduda nauna Myanmar ge mayek thazil lambada nungnang ba foki Council asigi State Secretary L Sotin Kumar na nauna pillar number 81 yung silakba sina kwata kuno gi lam kilometer ahum lo manghalle pillar yung basi ningthina yung yangsin duna yung drabadi state asi kilometer sa marong gi lam saruk mangkragani niyam sumdana ngamkhai yathok pa si sumthok na ba council asina Union Home Minister da taksin gani haina phongdoraki political ye oiba basta ke asing sing manung da bharo sarkar na Myanmar government ka
ꯌꯥꯅꯕ ꯄꯣꯔꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯃꯥꯡꯕꯗ ꯀꯩꯁꯨ ꯆꯨꯡꯗꯦ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯤꯛꯈ꯭ꯔꯕ ꯂꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯗ ꯅꯤꯡꯗꯣꯜ Manipur Pradesh Trinamool Congress Committee na thokpa serol amada Indo Myanmar ngam khagi wathok ase atho matamda civil society sing amadi political party sing na pullaga loisenna bokona kadamni haina lenga ke puning sing silakli amadi tenopol gi DC da semtok laba Indo Myanmar border gi document sing sanna hanna banam dana sign tawna ba taksilai haina DC masana phangdor ki wafong gi batang da state sigi BJP na lusing ba lenga ka sena sengtok katapni haina su taksilakli Lakadoriba Lok Sabha election ga mari lainena North East State ki mihut sing yaw ba BJP party ki oiba mifam pangthona ba Bharatiya Janata Party ki national president Amit Shah Madhya Party asigi maroi ba lusing bo sing amanga se Imphal da thunglakre Amit Shah gi Imphal Khongsa asigi mari lainena Tripura gi minister Biplab Kumar Dev Nagaland gi deputy minister Y Paton Meghalaya Mizoram amadi Sikkim gi mihut Kangbu Singh su Imphal da thunglakre Khongsa asigi mari lainena Arunachal Pradesh ki minister Pema Khandu su ngarang Imphal da thunglakhabani Amit Shah na Imphal thunglabada Manipur gi Minister and Biren na Imphal airport ki taram all ba matung sing wenong dalaiba Hotel Classic Grande da mifam pangthokna ba laki mahana Classic Grande da thunglabada singama sung tamdagi lakpa BJP gi yamlaba thobi sing Amit Shah bo amuk taram no okay Amit Shah gi khongsa da sigi matang da BJP Manipur Pradesh ki president KSS Babanandana Paumi sing da phongdorakpada party ki khanane na basata saruk yaba lakpa North East State ki mihu singa Amit Shah ga state amamam toina Unadana wari sanaraba patung aroi beda Manipur gi mihut Kangbuga wari sanagani khana nena basi loisilaba matung hayeng Imphal thadok tringeja ayukta Manipur gi minister council of ministers singa madi MLA singa muk unaragani haina phongdoki Chief Minister Labour Mafam Dana Chief Minister Yore, Aduna Tabogina, Akwegi State President Mamslo Yoraga, Saka Labour State Singi Yore, Lake Tabogina BJP, Akwegi State President Mamsna, represent Toroga to meeting. State Amam Toroga, Pungama Makai Muki meeting with Akudus. The legal appeal by my Absamoina, topic to the Moina Canada, Lok Sabaki election. Manipur University के Vice Chancellor Adya Prasad Pandebo mahaki phamdi ki lokthok hai gi demanda University asiki mahiro sing teaching am dinan teaching staff loinana koi beda leiba club am di bara pai sing na pundana mass rally am satkre rally edu University asidi ki haudana kwakta kawa phauba salurba matung University da loisan ki makhatara kuda miyam University asiki coffee corner da mifam am su pangthoki paumi sing da wangala dona Manipur University Students Union ke president mayang lambam dayamanna Musuma di Butana Pundana Sangsilalipa, Kongsang Ase Ta, ama Pazilakle, Adubu Mari Lane authority and Ase Power the being Sapitri Hina Fondoki, a Sigumasarang Nabasina Mahiro Sigitungi Punsida, so what be by Papa Pohali Haina, Nunang the Pongdolodona Legana meaning Sangpi Haina so apil Toki. Examination tawdana akhoi academic atmosphere ma academic calendar ma kai bi abagi akhoi phibam am khak lak labis bawda tumin election duna leibagi phibam mayam si phawda akhoi concern authority dagi karigamba development amata karigamba concrete oiba step am phawba lokalak tabasina maram oraka ngasi gasunna ba akhoi am peaceful oiba kana akhoi khongset asi chatsabane malainam sing appeal tawzining madi mairoi mayam sina sukimetik awaba tar phawda tumin election duna leiba se mairoi mayam si Punsi Mangpo Matamda, Makoi career Mangpo Matamda, Maduki responsibility, high authority, Singasina, Masamastan Puda. Manipur University Teachers Association ki General Secretary Lisam Santi Kumarna, Adya Prasad Pandey na mahaki political link up amadi influence na apun bagi Kongsang Asibu namtanaba ngamloy haina Fongdoki, mana makatara duna ihaw wasida yaw daba University ki registrar in search mutum Siam Kisor amadi deputy registrar RK Zotin Masage Phamda ki resign tagoda bani haina Fongdoki. Tham Hazala Bani, Hazik, BCC Masi, Zain Tawdri, Ma the Muktan lady, Ma design to Muktan lady, Manipur Lekha Tarasu, Madi Laini, Madi BC Oni, Havgi, Wakanda, Laivani, I don't know, Aquina Hazik, the Manto, it's not Madu Yaroi,
मासे मतिक चाद्रबा बीसीनी पार्टी जोकर ने हाइबसे मसे म्याम पुरो लोइन खांगबा ngaktani मागी स्टैंड दुगा माय पॉलिटिकल लिंक ले दुगा खोई यूनिटी सिगा मसी यंगनब तारे Angang sathaba mion minay thingbada soba pambay mo igadoriba hearing room among si Manipur Commission for Protection of Child Rights MCPCR ge loisangda hangdokre hearing room hangdokki thormasing mari laina na child rights and protection ha hiram da nomuyoba awareness program amadi social issue ga mari laina na nokpadi kanglup na sana ba street play amas pangthoki thoram paring sing ase Department of Social Welfare amas Manipur State Legal Services Authority masal sagi mi makada MCPCR na Sundar North University laiba MCPCR ge loisang da pangthoki bani thoramasigi athoiba mitung ne noikiba High Court of Manipur Justice and Cote Sorna Pigli bangang sigi pangpam thokpa hak amadi makoy matakta sathaba miyon minay tingbada nga sigi hearing room masina sauna kanaba pigani malim gi laibak kuting makta pigli bangang sigi tokhay na right tambagum laibak sigi oy na so fundamental rights amadi directive principles of state policy da tokhay bani ti niyom kaya mayek lana thamle hak kaya sila baso angang sigi mama mapasing na mabutana khangdaba na kudong saba kaya manghali pigli bangang singda piri basay ting singa si marupang na mutha na bohona bada amadi makoy gi hak papung pana fangana ba koy puno hona minasi hay na mahang na fongdoki nga sige tharamata da saru yakiba MCPCR gi chairperson Sumati Bala Ningthauzam na Commission for Protection of Child Rights Act CPCR 2005 ki provision gi makada state khuding makta hangliba commission singda courtroom thamna ba khanghali CPCR gi thamliba niti niyom asigi matungina awang no pokta ahan boina state asida hearing room asi hangdok pani haiki Kachin koya chatana mi sakhi logdana we cannot do these fact findings. It will be done by the commission. Commission can do the fact finding. Yes, commission की order से as far as possible low भी होगा, in भी होगा. कहीं by इंद्रगति commission can always ask the court. Court तो शोकोई नसाएगी. We can issue necessary orders. एक तो मसाई auxiliary section 15 दा. Suppose commission है वैसे in भी रहेगा. कोई दी commission में वाला इधर के लोग दोनों भाज contempt से तो हम दब दो हायर करती को. Then commission can bring to the notice of the High Court and we can say yes, this is the finding of the commission. This is a we agree. Please abide by. You must comply. तो उधर गति then it will amount to violation of the High Court's order. Minister of State for Electronics and Information Technology ki phampuai pairiba SS Aluwaliana State asigi Information Technology amsung BPO sector sing saukhan hanaba center ki PPA aba mating pikin haina phongthokre Mantri Pukri da leba Information Technology Parks of India da lanai oina salai ba BPO IT solution company sing yang selapa matung wafa masi phongdorakibani Minister Aluwaliana makata na hangliba company sing asina salari ba mong sing yang sin batu da problem khara uba phangle problem sing adu kohan na ba mahang na Delhi yobaga center da tangna na hena phaba oirak na ba khongthang yala gani hai ki impact news na North East BPO promotion scheme gi makada awang nong puklam dam da BPO gi set lising manga lai na ba khongthang pai khala ba so sti da si BPO si kumang sausin rivasi saukhat na ba khana ba project pai khat ning bagi apa ba lai bra hai na hangki wang adu ki pakhumda Minister na awang nompok ki paikhat libasi akhana na India government na paikhat pani matam khara leiragadi phagalakhi gani haina phongdorokhi pawmi singa undadri mangwani na minister aduna pagadu da hangliba Covizain Technologies Songai Infotech Unitrans Kyopten amasung RKM TPC gi office sing da sangdoni yangsin badana tana office ki makok tongba mioy singasu makoi na sathariba thabak thorom singi matang da wari sanaki In the first phase, we have declared that 5,000 seats. We give 1 lakh rupee assistance for 1 seat. So there are different category, people apply for that. So it is 5,000 seats for the entire northeastern states. More than 2,000 seats are already created. And we hope that in next 1 year, we will achieve our target. IT sector programs are already designed and the contents are developed by people. Tested people, they take the initiative and ultimately it is approved and whatever support is required we give that.
Kairau Kendra ki manung sana kyanggai Muslim awang laikai kong turel torban kaidon Kendra sigi meoi kya amana awaba nang kibadu meoi khana torban tugai kibadi ki tholak pani haina Kendra sigi MLA Loremba Rameswar na maral sikre thodok sigi mari leina na inquiry ma satha bahukre loina na sena basing maral gi matungina chairak phangani haina MLA Rameswar na phongdokre ahom asi ngasi Taiwan da based oba International Disaster Team Supreme Master Singhai amadi Rotary Club of Imphal gi maikhe di Kairau Kendra manung sanba rapti mai laikai gi ising isaw na awaban nang kraba singda temgang phebi ki thorom ma ima ireima laibung na pangthok ki baduga mari leina na phongdok ki bani MLA Rameswar na hai thasi ki tarahum doida de minini humni akan ba mong da nong sukhi ba na maram warga Kairau Kendra gi manung san seleba kongba turel amadi Imphal turel gi torban kaiba na Kendra sigi mafam ayamba isaw gi awaba ma hosik phaba mayung dari nakal maram da Kairau Kendra da isaw na awaba taraba yum satrukta Taiwan based over International Disaster Team amanan mating pipirak pasita apen mapongdoki loinena awaba taraba Kairau Kendra gi miyam gi mihut sillaga laliba miyam da tawbimal utke ngasigi tharamada da Yaskul Kendra gi MLA TS Saita Prata Sengmai Kendra gi MLA Ais Dingo yauna Rotary Club of Imphal gi member singsu sarugyaki Penamla phone je koi singjaw ma protest ko mai ra ko koi semga adu bolai ko bidi chogi pani khangja da koi public ki chana wala boli khangja koi sigma ko nong kiban nange yam no mai ta ba koi yam pating koi to jeri yam na wang lakai ja kai ma jaga kana bu khana tugai hai ba ki koi da report lai adu koi manung da yam pating koi ta ore al masjid ko ki man police ki pasana ma chu janar ba yai hai ba koi thaja ba lai athu matam da koi mo ko singa da koi phara an ge charak ni gra ba ma yam jam ge yam no mai ta ba singa kai no wala ka da ai ma phama da singa singa ta sa ba ada local ki na amani na ayam na tanghaling da ba wayo ta lu sina ba ai nga ka dum sinda khana ne ai makata na praja khana ba di pam da ba ni na Cabinet PD ki Director Yumnam Ranjan ki office ta Chinese hand grenade thamlam duna aki khang piram ba thawong bu yaning da ba phongdok tana wakani pham sathakre panbe yai mifam amagi dabak Delhi da masa sathok khringai chalakta ngarang asi maha ke office ki table matakta last warning KCP haina thaba seje namagi matakta bomadu nallaga tamlam khibani Cabinet PD Employees Union Sindra APC sangai prokta leiba Cabinet PD loisang da pangthok khiba mifam adu da saruk yakhiba Union asige General Secretary ki Romena mi sibe ab khulai thamdra loisang asige staff sing da ki khang nanghan ba yaning de penda ba kaya leira basu wari sanadara warasin purak piu tungda asiguma thodok sing amu khana thogan bi kanu loisang asidagi phanglakpa thagi tolopna imung manung puri be staff sing da phatanung da thoklakpada madugi daita kanana pupi kani haina mahakna makha thaki ngarang date 29 June go sida khogi director gi chamber manungda bom thamjalamba sigumba thongdosi amona khogi office manungda thamjalambasi tawbiganu haina khogi employee union cap NPD na ngasi protest tawjabani kaigumba thamamiwa bom sina pokhaiba thok taragadi misi mina thokpa yaba isam chamjaba kaisu mara leijada mayamagi de moida awaba ta doribani khogi department se khogi public ki haibude ayuk nungtin naidana ko ising isawda yamna active role lawdana ko yamna kanna honajabani masigi mathakta akoida akiba khangba nungaitaba mayam asi tawragadi akoisu kari tawgadamno haibdo tawbam khangde nakala maromda miyam gi laita laira kya bu mating pan essential services ni haibada haiman ma thokla roida ba department amada asiguma thong satharakpada tasengna nungaitaba fawi haina loisang asigi director Yumnam Ranjana phongtorokli masima ki office room da pangthopa pawmi singa unabada Ranjana thamagi mamangda lalolup KCP ni haisaba mioi amana mobile phone ki khutangda transport contractor ki anauba order thoklabadi godown loisin gadabani driver fagani amadi gari mai thagani haina kelakpa laikre transport contractor ki anauba order director na thokpangam banati lengak paribat singna thokadabani pendaba kaya leirabasu makok thongba singna wari saduna yasinna purakpiu meyangi mating paliba department aba puning thogatpagi mahutta aki ekhang pirapagi thongasi awangba thakta nungaitaba phawi haina mahangna phongdoki mase hana mamang da khoi ge go down lonsan view lonsan dragadi noi ge gari mai tha gani driver kidnap to bayai adorgi khoi ge moida sok papan ba lai bayai hai ba ge khoi ge agon da text message tharak pa di lai adugi matung da mo khoi ge text message hanjan na mari mangarak ti thare moina haisina khoi ge transport contractor ge anobo order thokpi ganu moi ge ayab yaudana haibagumba adagi moina support tawriba group to da thopiu
ꯕꯦꯂꯤꯒꯤ ꯑꯦꯔꯤꯌꯥ ꯈꯔꯗ ꯃꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯆꯦꯡꯁꯤꯡꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯃꯁꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯒꯣꯗꯥꯎꯟ ꯂꯣꯟꯁꯟꯗ꯭ꯔꯒꯗꯤ Sahi khudingi pangthokpagum laliba October 8 taranithoi phawba numit mari ni sumna Manipur gi ningthau Rajri Baigasandra gi sani kunlak subat laikhidabgi common tharam pangthokadauri Mahusagum Bengal gi Navadip Dham da laiba Sri Sri Anu Mahaprabhu Mandir da tharam asiba pungoina pangthoknaba sem sare haina Organizing Committee to 20th Anniversary of late Rajasri Baigasandra na phongdorli Kwakaiti laima khuzam laikai da pangthokpa paw misiga unabada committee asiga chairman RK Ranajit na Navadip the Pangtokadar Numit Marini Thoram Parengasi, Aroy Benumit October Taranitoida, Sri Sri Bagirati Ganga Turelda, Miam Nahikaleka Tangani, Paringana Sataba Thoram Asiki Aroy Oina, October Kuntaruta, Pelas Compound Leva MFDS Auditorium, the Pangtokani, Navadiki Concert as the Saru Yaningba, Musing the Saliba Augustara, Popping Mamanga, Committee the Kangan Birak Nava Mahana Phil Toki, Thoram Paringasiki Manung Sananing Tau, Asina Putokla Bakumagi Makal Matel Maruena, Domain Nats Sankritan, Ras Makalahum Wutkani Haiki. Lagliba Kugi Langban gi Tasinumit, October Getang Mapandigi Hobuduna, Tarani Toida, October Getang Tarani Toida, Mahaki like the Bagi, Melagi Huni Pamban Aduda, Gangada Hele, Karakachepagi, Tarang to Tarum Patunda. Honazari Sinjalangzeri. Bhagirati Gangada, Haile Karakachagani, Amasung, Aroiba Thoram, Manipur da, October Getang Kuntarukta MFDS Auditorium da, Paktuk Sagani. Kangla Lanpungi, editor Weramba, Patho, Konung Sanatomba Hergazukhangaramba, Arke Sanatomba, Lake Hidabigi, Ningsing Thoram, Pantokri, Arke Sanatomba Memorial Trust Sidrangasi Konung. Hisikang Community Holder, Thoramad Pangtokibani, Thoramasiki Sorokamoina Sahi Kudingi, Lamdam Siki Paumi Sing the Piba, Arkesanatoma Memorial, Journalist Award Sahi Sigoina, Huel Lanpaugi, Fausiki, Paumi, Gyanan, Nauriam the Pidunikai Komnabutki, among the Thoramasiki Matanda, Nungi Oral Piradunakanga, Lanpungi editor, Nintausa, Lansana Fondokibada, Lakiraba Arkesanatoma, Manipur journalism, Lambda Toramba, Mati, Lauraba Tautanga to Buning Sing Pagalunena, Lambda Masiki Paumi Sing Akana teaser. Tizilaba Pauda Yumpam Odana Arkesanatoma Memorial Journalist Award Pibani Lodena Talomasika Mari Lena Kangla Lanpung Journal Gi Taranito Super Issue 1 Kalen Gi Sepong Su Fonki Pehirong Kada Sangshin Biramba Mayamatu Ningsing Jatuna Arkesanatoma Gi Laikhidraba Toromasi Pangtok Sabani Loinana Maruina Radical Journalism da Mang Thana Sangam Banina Mahapuningsing Jaduna Arkesanatoma Memorial Journalist Award as a Equina Shemjaduna Leptana Equina Manipurki Senamak Akogi Paumising Gimarata Hentoiba Aduga Karehena Sintana Yaba Paumi Kangatuna Award as a Pijar Pani Amadi Pijagadori Bani. Matang the break Malosaki break Matunda Oza Watuna Lading English Ki Oza Mamamu Nauna transport town of Honor Libasi Hantopi Haina Ideal Girls College a Participan Union Apple Taurapaki Pau Madi Manipur Samana Tongan Ba E Pau Sing Pudra Laxage Pack News Booming Tadon Review. Mayama Bukataram no Celebrating Simakata Pau Miam the Pizzery. Oza Watpaki Kodong Sataba Mayong Nari Selector English Ki Ozama Bundong Transport Town of Education Department of Honori Batong Handopi Haina and Palaski Akam Patalaba Ideal Girl College Students Union Apple Torokli College Osida Gasinung Til Paumi Singa Unabada Union Nasika General Secretary Saknai B Sunkam na Haikibada Department Kudingi Oza Taruk Tagitan Legatamani Adubu College Asiki Oinadi Oza Sudabi Awa Mahiro Singamayong Nari Asikumatanza Sida Education Department English Ki Oza Dolly Nimbubu Transport Town of Honori Habi Pau Pangle Transport Topic Order Tok Payaroi Karigumba Transport Torabadi Mahiro Singakan Makongsang Sangsingani Lorena Ideal Girls College Oinangasi Paupa Librarian Tambite Mari Lainaba Singa Kayak Hijak Rapasu Tabi dan Lagli Masik Matakta Practical Subject Kutingi Oza Suwali Bani Atuba Matanda College Asiki Wali Wazam the Infrastructure Sing Mari Lainaba Department of Mankat Pio Haiki Sigi English ki oza se among transfer to bigi taragadi August has the retire to booking iraga labor oza masulari Smina oza se hoida hobalik taragadi Sato Sing Sigi English ki oza se among transfer to bigi taragadi
August thasida retire chatobagi ngairaga leiba oza amasu leire sumaina oza se akoida ahoba le taragadi satra singsida akoida mayokna awawa mayam mayoknai sida natana akoigi college ki infrastructure adudagi librarian leitaba asina singba mayam ase sum wala agadi satra singsida akoi sida karam hawala kadoinoba akoigi government singsigi akan bamigi amadi changhaninge Manipur High Court ke advocate oriba Youth Forum for Protection of Human Rights ke legal consultants oriba Laimayum Sevanandabu Chief Secretary Suresh Babu gi court singna purak pagi thawong bu forum asin sero lamada yaning deba phongdorokli ngarang sanjen thongi sillaba traffic marakta lambi pd haidana Chief Secretary gi court singna purak padana tana ki halaki bani haina sero lasina hairi civilian amabu haras tawbaki dama Chief Secretary amadi mahake court sing bu sairak phangalo amadi Manipur gi VIP culture butat behind Chief Minister amadi Governor da appeal su tarokli Bisnupur District Legal Services Authority na senba Manipur Legal Services Authority na sponsor tawduna Moirang City Block manung sanba Paugak Sau Ikai da Legal Aid Clinic Bisnupur gi District Session Judge ngaini kim ke na hangdokre clinic hangdok ki tharamada da Chief Judicial Magistrate Bisnupur gi Monalisa Maibam Torbung Gram Panchayat Pradhan Sanam Sanahan bi amati atai mioi ke na saru yaki tharamada ko mari leina District and Session Judge ngaini kim ke na phongdok ki pada ngasi landam asida thole patho wato kaya si grassroots level da loisin ba yana ba madi sel ting da case file tawna ba madi kungang singda laiba mioi singda Indian Constitution na piriba law sing asima pung phana khanghanam ki pandam da hangdok pani hai ki loina na masida thabak toriba mioi singna su puksial sang na miyam ga seba tawna ba mahana appeal tawki Cookie Kangluki Maming Leraba translator, scholar amadi activist Dr. T. Lun Kimbos Cookies Dance Organization ngasi kai khumna bot kre Sigmen on the Labor Tribal Research Institute pangto ki ba asamba taram adada mahaki punsi wari ki laire Dr. T. Lun Kim biography su phongki laire ga se XIRS and Lungdim na kunma bani taram adada Cookie Kangluki tongan tongan lamda Maming Leraba mioi kana saruyaki He was also instrumental in the restoration of the Kuki Inpi, which is the apex traditional government, which was established, which was revived in the backdrop of the genocide against the Kuki people during the 1990s. And also he is the founder chairman of the Kuki Organization for Human Rights. And under his leadership, the Human Rights Organization has attained special consultative status in the United Nations Economic and Social Council. Such were his contribution and achievements. So we ought to honor him and express our gratitude. Kaibul Labzau National Park ya koibda laiba school singoiba on wildlife haiba timda painting competition ama Loyal Public School moinang khunungda pangthokre. Forest Department Wildlife Wing amadi Environmental Social Reformation and Sangai Protection Forum ga punna kusam naduna pangtokpa lai pa sangdam na badu class 2 diki 5 phawba amadi 6 diki 10 phawba da laiba mahiroi nupa nupi punna samarom na sangdam naki lai pa sangdam na ba loraba matungda on wildlife hype team da often quiz competition ama school asiki hall pangtokki pangtholeba competition asiki tongan ba category ki first ki 5 phawba tarba mahiroi singamadi handak haidok kiba Class 10 amadi 12 exam da khwai ki mark wang na phangduna mai palaba mahiroi singsu asamba khotol piduna pungning thagotki District Health Society amasung Texam Gram Panchayat ani ne khosam na sinban nomi ko medical health camp amang si Texam High School da pangthokre medical health camp adada Health and Family Welfare Minister Alexander Kumar Wangsi Tentha Kendra MLA Paunam Brazen Deputy Commissioner Thobal Haubam Rosita Health Services ke Director Dr. K. Razo amasung Director of Ayush ki Director Dr. A. Kunesor Sanmana Saruyaki camp adada OVS and Gynae Ophthalmic Malaria ENT, TB, Surgery, Medicine, Ayush na singba department singe Dr. Singna Sarugyatana lainki. Ising isaw hantan ba flood
mitigation and adaptation haiba hiramda miyamgi mifam ama pangthokre thalamasi concerned citizen group amana semdana jam hol pangthokibani hiramasi gi matangda thalamata saru yakiba mayeng bam james na pangthokibada nong khajik hek tabaga lamdamasi gi miyamna ising isawge awa mayong nariba asidigi karamna kangani badi tholakpa matamda karamna thenagani haibigi matangda mifam asi pangthokpani citizen amoina isaw lakpada kari thawdang lawgani amadi laingak na paikhatpa khongthangda karamna mating pangani haibigi matangda su mifam asida miyamna punna khandani meki haina mahangna phongthokhi flood की situation लाइवा climate change की situation लाइवा नोंग ताबगा हेक्ता इसिंग चावा थोकपा मयाम सी ngasi tung koina yengoragadi sokpase som henjalakani ngasi hayeng turen khara men khara phagadobudi natteba haitare madugi mayam dugi akhoi kamaina kan sige natraga masina tawdoi taragadi akhoi kamaina adapt taw sige makhata na akhoina kari citizen nama oina kai volunteer tawba yarige government ki mating upang su kamaina pangba yarige kamaina mayam se tuna samina ba yagadage haibadugi pandam da khoi ngasi meeting se chorap kong kozabane haitare Impal district ki manung sana zun tha sida isauna sola bayum lawpham fishery amadi livestock farm na singba singi SDRF NDRF ki makhada assistance claim tawna bagi tab application form sing mari leina ba SDO sing da pisalapa yagani form pisalapa ki aroi ba matam July 3 phawbani haina district asigi deputy commissioner ke selo lamada hairakli Hemophilia Society Impal chapter na Sendana World Hemophilia Day 28 ke thram ngarang RIMS ke Transfusion Medicine Department ke seminar kam library hall da pangthokre Tharamadi da Jennings Hospital ki medical superintendent Professor L Ranbir RIMS ki radiotherapy ke head of department Dr L Zaisan National Health Mission Manipuri State Program Officer Blood Cell Dr L Tomsa amasung RIMS ki Transfusion Medicine ki Professor A Maina Singh su saruk yakhi Ujala Yojana ki makhada ngasi thanga kendra ki MLT Robindro na Maibia Gas Agency Moirangi Khutangda kendra sigi imung sani humbudra da nauna gas connection pip ki tharama mathanga lawaida pangthokre Prime Minister Narendra Modi na hangdokhiba Yojana si karigidama piri bano habi matangda MLT Robindro na phongdokhiba da aikoi na environment kanabagi da uwa yandana mai thada bana BJP ne lusingba NDA lainga na scheme ase paikat lakpani haike Yojana si mapong phandana lainga na pamliba pandam asi thungnana ba sarugya biu haina somhana miyam da fil tawki ngasike gas connection pibi ki tharamata da moirang gas agency ki manager M Raju su saruyaki ngasi Thawal Commando madi kuntaruk suba sam rifles ke pun batim mamna lo na thingkraba laulu RPF PL gi member am phare farma mi adudi andro khoibu dagi singa kham lemba alias momon mitei sahini pumathoi apopa laikidraba amuwa maitei ni hoji mahak hairok part 3 ingang lok ta laibani hairi mahak income jalisini taramanga ke September thada lo na thingkraba lup asida join torok khibani hairi Ngala numida pung tari tapa matam da Thawal Command of the Juvenile Police Unit Thawal ki timam na gari huran med sena ba mioi ama phare ba mioi edudi kyamgai mayai lekai ki MD Imtiaz Ilia Khan sahi tarataret apokpa MD Riyazuddin Hari mangondagi registration number MN 05A6996 oiba alto car ama phagat pangam ne hari ngasi numida waira pung manga makhai mukta ba matamda khongjo mayai laikai digi mioya ama yamlaba biar singa koloina na mayim digi phak pangam kre hairi pagala be mioya adudi soibam ibotombi sahini punito apokpa laikidraba S Maimuni mioya sidagi Kingfisher 650 ml gi bottle marpudra taro Tuborg 500 ml gi ken samanga phagat kibini hairi ma pagala ba polam sing asi koloina na excise department da Thawalda sinakre hairi All Manipur Students Union AMSU amasung Coalition Against Drugs and Alcohol Khadani na Let's Stand Against Substance Abuse haiba teamda Sathariba anti-drug campaign ki manung sana ngasi Thawal district ki manung san ba Thawal Tomjing makong dalaiba Anandapurna School da anti-drug campaign pangthokre AMSU amadi kada gi bihut singna sarugyadan pangthokba campaign at the slide utuna nisana
खुनाई द पीपा अमांग बकया की मथा द रिसोर्स पर्सन इन सरु याकी बकसिंगना महिरो सिंह द पक्ता कया थमनकी अमदी हारिब कैंपेन असि ngarang बिष्णुपुर डिस्ट्रिक्ट की मनung संबा ब्राइटर स्कूल नंबोल पॉइजिंग द सो पांगथोकी हाइरी खुनाई में साखोन होनबदा डेवलपमेंट मयाम अमा संगली मसिगी मनुंगदा ख्वाइदी मरोइब डेवलपमेंट टी ह्यूमन रिसोर्स डेवलपमेंट हाइन मणिपुर लेंगा की हेल्थ मिनिस्टर एलजेंटा कुमारना हाइरी वफम असी ngasi थवाल डिस्ट्रिक्ट मनung sana khang bok तलाइब कैम ब्लूमिंग हायर सेकेंडरी स्कूल दा सही की ओइना अफब महिरो सिंह मना यंतोपगे थरम दा सरू यारदना फोंदोखेबनी हंदा द पांगथोकेब कोसेम अमदी बोसेम दा लब क्लास 12 अमसुंग 10 एग्जामिनेशन दा पोजिशन लौरक अमदी नीट एग्जाम माई पाकलब महिरो सिंह दा सेल की मना पीदना पुंग थोकटकी ngasi की थरम दा मणिपुर लेंगा के एजुकेशन मिनिस्टर थोक्सोम राधेश्याम तौबाल जिला परिषद की उपाध्यक्ष टी नुंगसीसु सरुग्याकी कांगपोपी पुलिस ना वखल सोइबा मानबा मियोय अमा बोंगमोल की लखतना पुलिस स्टेशन से थमली हाइना हाइरकली मियाय सलबा मियोय असिना फोंगदोरपी मतुंगिना माकी ममिंग मुतुम सीतारंजन कवि कांचीपुर लेबा कांचीपुर हाई स्कूल मनाक तकिन हाइना फोंगदोरकी हाइरी अमदी माकी एम इबोहल अमदी एम यायमा कौबा मयाम अनि अमदी एम नाउतोन कौबा मनाउ नुपा मलोइना मसल नुपी मेमसा कौबी अमगा इबेमा कौबी अमगा लेइ हाइरी हारिमे असि कनागुबना मसक खंगलबदी कांगपोपी पुलिस की ओसी की मोबाइल नंबर 7005613645 ता पाउ पिपिरंगनबा पुलिस स्टेशन असिना हाइरकली हौजेक सानबगी पाउदा कुनिपान सुबा क्ले पिजन स्ट्रैप शूटिंग कंपटीशन की गरांग सानके वेटरन इंडिविजुअल क्ले पिजन स्ट्रैप शूटिंग दा इंडिया इम्फाल वेस्ट डिस्ट्रिक्ट राइफल एसोसिएशन की शूटर के सरना गोल्ड मेडल अम लौबंगमख्रे सथरीबा कंपटीशन असके मैच इंडिविजुअल क्ले पिजन स्ट्रैप शूटिंग दा इम्फाल वेस्ट डिस्ट्रिक्ट राइफल एसोसिएशन की शूटर अजय हुइत्रोमना आन पोजिशन इम्फाल वेस्ट डिस्ट्रिक्ट राइफल एसोसिएशन की शूटर के रतन कुमार बनी इम्फाल वेस्ट डिस्ट्रिक्ट राइफल एसोसिएशन की शूटर अदर्स लाइरेंजम अनिना अनिसुबा अमसो पोजिशन ताकी वुमेन इंडिविजुअल क्ले पिजन स्ट्रैप शूटिंग दा इम्फाल ईस्ट डिस्ट्रिक्ट राइफल एसोसिएशन की शूटर एस प्रेमिला सनुना आन पोजिशन ताखिबगलोनेना जूनियर मेंस इंडिविजुअल क्ले पिजन स्ट्रैप शूटिंग दना अजय हुइत्रोम आन पोजिशन अतुका इम्फाल वेस्ट डिस्ट्रिक्ट राइफल एसोसिएशन की शूटर आदर्श लाइरेंजम अमसुंग आरिमन लाइरेंजम अनिना अनिसुबा अमदी अहुमसु पोजिशन ताखि मणिपुर राइफल एसोसिएशन सिदना कोइरेंगै तलेबा बीएसआई के शूटिंग रेंज साथरिबा कॉम्पिटिशन असिदा तोगा तोगा डिस्ट्रिक्ट एसोसिएशन सिंह लाप शूटर सिंगना सरयारी मेरी कॉम रीजनल बॉक्सिंग फाउंडेशन के अहमलक सुब एनुअल मीट ngasi पांगथोखरे सलिब सही असिदा फाउंडेशन असिना थमलिबा पांदम सिंह महिरो सिंह द खंगहनदुना पुनिंग थोगत नबगी वाखलोंदा अहमलक सुब एनुअल मीट असि फोकस 2018 हाने मिंगथोंदुना पांगथोकनी नेशनल गेम विलेज लांगकोंद लेबा फाउंडेशन असि कॉम्प्लेक्स द पांगथोकिबा थरमत द महिरो सिंह मा पासिंग ससरु याके थरमत को मरी लेदे मेरी कॉम रीजनल बॉक्सिंग फाउंडेशन की मैनेजिंग डायरेक्टर ओरिबा के ऑन कॉलर कोबना फाउंडेशन असि लेरिबा महिरो सिंह बॉक्सिंग मसाना असिदा हेना पुनिंग संग वाफम कया फोंदोखिबा लोइना मामा पा ओइबसिंगसु मसा सिंगदा अफबा वाही सिंग सिजिनदुना पुनिंग थगना बहन कदबनि हाइकी अमसों अफबा कोर्स लेरबसु साना कोनबगी मतिक साबा मपोट मसै सिंग लेरबसु सानरोय मसा मसा न होनद्रबदी माइ पापगम द हैन फोंदोखि ngasi ki tharamatu da saru yakiba youth affairs and sports ki director Armstrong Pame na hai सानरोय सिंगना लेंगा के थबक फंगनबगी दमक तनि खंदुना सानरोय दबनी मसा मसाना संगसिलिब सानबगी लमदा मिथोय बिहेनबदा लमदम असगी मिंगचत पोरकपता नतना मालेमदा सक चागना भोन कदबनी हाइना फोंदोखि ngasi ki tharamatu ko mari लेना तोंगान तोंगान नेशनल अमदी स्टेट की थाकता मेडल के लरक्रबा मेरी कॉम रीजनल बॉक्सिंग फाउंडेशन की सानरोय सिंगदा सेल की मनाबदी बॉक्सिंग किट सिंग पीदना पुंगनिंग थकतखि
Singjamai Kendra Kankut Tarahum the Civilizing Ninto Ahlon Kendra West League Come Knockout Kang Tournament semi-final Sankre Ngasi Ibudo Lajing Ninto Sangland that Sanaki Kang Tournament Skani Super Quarter Final match Atuta Singjamai Kendra Kankuna Tangme Kendra B Kankut Panzer Kunmari Kunda Mighty Pipangamki Tasakitara Matodiki Lajing Ninto upon Bakanko Tangi Ban Sintana Satarli Bakang Tournament Sida Manipur Tongan Tongan Bakenda Santik Lapa Kankutara Sarugari Satarli but Kang Tournament Sida Tangme Kendra E Kankutsu semi-final Sangba Ngamkri. AFC Thawala Thokpam the Sinduna Club ground Sathariba Mari Subasta level 7 aside men's open football tournament 2018 Gasi Nungtil Sanaki Pahan quarter final match WFC Moirangkom Bu NSS Pungdobom the Panzal Sinamari the Mighty Pikre My Pakraba NSS Pungdobom is Panzal Sing Adona Telaiba the Yasirani the Panzal Ani Ini Sanba Ngamki Ani Subay MC T20 Luang Popo Trophy da SSU Singjamay YWC Lang Tabala the model club Singamaka My Pakre Ngasi luang sangbam dalaiba luang popo cricket stadium da sana kiba han league toss kam kiba TCM DC Thongzuna building hana sana na baware bloki match asig han batting sana kiba SSU singjamai na match asig api over taramanga the wicket ani tur kan parponi pan lobang ki match asig ani suba batting sana kiba TCM DC Thongzuna mai match ki api over taramanga the wicket taret tur ka sumna giran mar pukak lautana match asig run nipan da mai thiban ki Messi ki man of the match na SSU Singjamai ki all-rounder Abhishek Nataki sa taribat cricket tournament sa kasi sana kiba ni subalik tana PSC koyato na tos ngamdana batting sa sana kiba Messi ki api over tara ni pan yodana over tara taro ka ball ohom na wicket tara magturo ka sum nagiran nipu mga kaglobang ang ki Messi ki ani suba inning sana kiba YWC lang tabana over taro ka ball ama da wicket ama tatudana may papigiran nipu taret lawduna Messi wicket tara da may paki Messi da YWC lang tawalge bowler subasa na weekend mari law na man of the match taki luang popo trophy asigi ngasi sana kiba hum super league ta traw kwa kaitela tos gamdra match asiga piba over kun batting hana sana kiba da wicket tare taruk turga run marfu mari law bangki match asigi ani super batting sana kiba model club singa makana over tarani thoge bal manga da wicket hum kak turga mai pak pigiran marfu manga da law bangki match asigi man of the match na model club singa makagi wicket mari law bangki bowler Ariana Taki Manipur Cricket Association asindona sathariba cricket trophy asida team kunas league match singda atoi hen tanari hayeng trophy asigi makada ban league match ahum sanaragani Rebda bulletin asi headlines samhuna miyamda thamjari India masuk Myanmar ari ke barak tengam kai gesai na balai ke India ke obel lam masih na mapau pembang loi Haina Home Affairs ki Indian Minister of State Kiren Rijiju na pongdokre Lakatar Lok Sabha election ke mari lain na North East State ki mihu sing yau ba party ke obel mipam pangtong na ba BJP ki National President Amit Shah Imphal da tungdakre Manipur University की VC फमने के लौटो हाईवे की डिमांड यूनिवर्सिटी से के महिरों सिंह टेसिंग अमदी नंती सिंह स्टाफ अमदी अकोई बदलाई बमियाम ना मास रैली अमा चलकरे Angang sing sa bamiyon minay tingbada asoba pambay mo gadoriba hearing room mga si Manipur Commission for Protection of Child Rights MCPCR ki loisanga hanggokre Amasung State of Information Technology amasung BPO sector sing samhanaba center di PBA mating pigani haina Union Minister SS Aluwaliana pongdokre